मणिपुरदसु कोविड-19 की वैक्सीन काप हौरगने मासिगिदमक मफम 294 खंगदोकले हेल्थ डिपार्टमेंट कोविड-19 की मतम की ओइबा मिफम की मतंगदा अमदि सरकारना पाइखलिबा थबक थौरमसिंग मियामदा खंगनबगी पांदमदा सयोल खुदिंगी पांगथोकपा पाउमिसिंग उनबगी थौरम ngasisu lamfelgi medical directorate ta pangthokre paugi mifam aduga mari leinana health ki director dr rajona hai kumja 2020 da covid ki akanba lan ama thengnakhi hauzik anab masing yamna hanthare control tawba ngamle hairabasu nongmagi positive oiba masing khara di leire aikhoi laithokpadi yade section na dumak leigadabane hek section hogdabada positive masing hengalakpa yai मरम अदुना कोविड की चना कांगलोन अहुम अदु ngakna adum chakse कोविड वैक्सीनेशन हौनबगी प्रोग्राम मनुंग चन्ना ngasi ani subo oina dry run tawre ahan ba dry run tha asigi chechat anida Imphal West amadi Thobal da tawkhi ngasi na lemhoriba district taraga mari gi mafam kunthraga mathoi da pangthokhi dry run mapung phana implement tawre ahan ba da vaccination ge beneficiary ase health worker da phanghangadawri bani वैक्सीन असिदा साइड इफेक्ट करी मत लेते तांका कयादा टेस्ट तौदुना लाक्लबनी अतोप लमसिंग यूएस न सिंगबददी वैक्सीन असिगी कानबा कया फंगी हाइदुना पाक्तकना काप हौख्रबनी मियाम अमदी हेल्थ वर्कर सिंग न किनिंगाई ओइदे इंजेक्शन अमा कापगी रिएक्शन खरदी लैबा याई हौजिक फाउबदा भारत सरकार ना वैक्सीन मखल अनि आइडेंटिफाई तौरे अथुबदा वैक्सीन काप हौरगनी मसिगी कानबा मयाम पुन लौमिनसी हाइना डॉक्टर राजोना अपील तौखी वैक्सीन असी नुमित 10 मुकी ममांगदा फंगहल्लगनी हाइनदे पाउ पिरखी अदुबु था असिगी अरोइबा सरुक्ता वैक्सीन लाकनी हाइना थाजै वैक्सीन लाकलगा कापकदब मफम 294 आइडेंटिफाई तौरे वैक्सीन पीबदा रूमर दी लेरे पोलियो वैक्सीन हौरकपदा पोलियो थकलबदे इफेक्ट फतब फंगी हाइबगे रूमर लेरे वैक्सीन हेक लाकपगा मणिपुर की सेक्शन खुदिंगमक्तगे मैसिव अवेयरनेस अमा चंगसिन मिनगनी मसी अफब रिजल्ट फंगनी थाजै कोविड-19 की वैक्सीन असे कापनिंगदब मियोइदा कापकदबनी हाइबगी फोर्स तौबदी लेते अदुबु हेल्थ वर्कर्स सिंगदे सुंगसोई सोइदना कापहनिंगी हेल्थ वर्कर्स सिंगना अनाबा कया लोइनबा मरमना नेग्लेक्ट तौहनिंगदे वैक्सीन असी करंब मखलगी वैक्सीन नो हाइबगी डिटेल्स अदु हेल्थ वर्कर्स सिंगदा अमदे मियामदा खंगनब होनगनी वैक्सीन काप मतमदा रेड मानदबगी थवोंग थोकलकलबदी मदुसु चतुना येंगसिनगनी हाइनसु महाकना फोंदोखी इंडियादा यूके गी अनौबा स्ट्रेन नाबा मियोइ पुन्ना मरिफुगनी थोइ सुख्रे मनाउ नुपाना लाइसेंस गन्ना कापदगी लाइकनरखिबा सुनीता लैखिद्रे ngarang thokiba thokdok amada manaw nupagi license ganna kapada sokpadagi rims ta laikanarakhiba sunita ngasi ayuk anganba nongyai matungda laikanaba ngamdana laikhidre hairi मुतुम रोबिंद्रो थौबाल थियाम सिफाइदगी हौजी ककवा असेम लैकाइदा लैबने मुतुम रोबिंद्रो चही 35 सूरे अपोकपगी मिंगना तोंब कौवी हाइरी इम्फाल वेस्ट डिस्ट्रिक्ट की सिंगजमई पुलिस स्टेशन की मनुंग चन लैबा ककवा असेम लैकाइदा लैबा मुतुम रोबिंद्रो अमदि मसे थोकपा सौग्राखम ओंबी सुनीता करिगुंबा वाफम अमदगी उंखनरकपदगी रोबिंद्रो न महाकी लाइसेंस गन्ना सुनीतागी मबुक्त नोंमैना कापदगी सोक्तुना रिम्सता लाइकनरखिबने ngasi sunita sire haiba pau tabadagi miyamna mi hatpa robindro chairak piu haiduna singjamai police station da thomjilakpaga loinana jc ama semkhre hairi panba yawadi sunita robindro na nongmaina kapadagi mabukta palaba matung sokpadagi khudakta rims hospital da pukhatuna laikanarakhibane adubu ngarang ahing nongyai matungda sunita laikanaba ngamdana laikhidabane laikhidrabi sunita robindro gi loina bigi maseni robindro de ngarang pulista masagi maral yazaduna changjakhrabani mamangi lengak singna nakhai sengbiram dabadagi nagaland manipur gi lamkhai manungda changlaktuna helipad sajilakbani nagaland amade manipur gi ngamkhai gi chayet aba leiriba asi athubada india lengakna nakhai sengdokpiu haina manipur democratic alliance nda convener m tombi na phongdokre wafam ase ngasi MDA ge mihut kangbu amana Joko Valley da mai chakliba sigi phibam yangsinbagi khongchatta phongdokhibani mahakna makhatana hai Manipur gi yumthang nariba state singa lainariba lamkhai gi matangda Survey of India na athuba matamda long term policy amagi makhada survey ama tohoningi Nagaland gi mina thonba maming aduga Manipur ge ipa ipusing na thonba maming ani asida
wahi khara khenabana maram oiduna national gi thakta leiba issue oiri mamangda palamba lengak singna chayetnariba sigi matangda yengsilamba matamda ningthina yengsilamdabana manipur gi lamkhai manungda changlaktuna Nagaland na helipad yauna tongan ba development ki thaba kaya paikhatlambani masi mamangda palamba lengak na nakhai sengbiramdabagini center da paliba BJP lengak na Juko Valley gi mai kananaba chopper thabi rakhibabu MDA gi maikei dagi thagat pa phongdoi mahakna makata na hai Manipur gi CM Birena Juko Valley gi mai muthat pa ngamle hairibasi achumba wafamni ngasi mai muthat pa ngamlabasu chahi khudingi thengkhang kaya da mai chakliba asi matung tawdanaba hona haningi security forcing nasu lalhauba thibagi mingda chengmai thabigano pam tawriba singnasu lamai thabigano umang yaudana miyoiba aikhoi hingba ngamloi khongchat asida Bahujan Samajwadi Party Manipur Unit ki President Kavita Aam Adami Party Manipur State Unit ki President TH Manihar MD Front ki Vice President K Khagendra Shiv Sena Manipur State Unit ki Women Wings Secretary Manorama amadi BJP ki member RK Jila Sanasu Saruk Yakhi Manipur State ki COVID-19 update ta haukiba pung kun marigi manungda miyoi nifuga nipan COVID-19 positive confirm oire amasung miyoi yangkai nipan na discharge tawkhre laichat asigi apunba confirm case lising kunipan ga samanga ga humudraga mapan sukhre active case na chamri ga marifu ni laichat asidagi faduna discharge tawkhraba masing na lising kuntaret ka chatret kuntraga manga sukhre loina na laichat asidagi laikhidaba masing na sahum go hompu mari ni amadi laichat asigi recovery rate chada maudra taret dasmik sino mari yaure card purakpa kwa mana kaya phagatuna mai thakre National Highway Imphal Dimapur lambi paringda sapar maina kangpok piromdagi car registration number MN06LB 2000 da puduna lakpa kwa mithamana polang taruk Northern United Club Organization nuko amadi phaidinga maira paibi loina na Phaidinga Youth Development Committee gi apunba team amana phagat laba mithamana sing asi mai thaduna mangan khre haina nuko gi General Secretary TH Johnson mangang na press ta thadorokpa cherol amana hairi cherol asina makha taribadi ngasi gi asigumba nisagi problem sing asibu manghan bada amadi phagat na bohona bada mateng pangbirakhiba pumnamakpu nuko na thagat pa phongdok le loina na matung tarak padasu lamdam asidagi mayai kaba nisa thingbadasu Manipur miyam pumna thabak yaminasi hainasu apil tawrakle